Laisem mamagi kada lairik paduna leiringai mapagi phone lakli lagiba phone du paikhalaga hello baba tombana sana isagi exam matam bule probro baba letriye ado tha khar sigi matungda lefak do male phare nangi wada pana kari leiriba paisa nusana kamai tawre tharu haibra baba kaishu thoi dok palaiti aige account yaurisina adum yarani Romita mai pabong phone dum ta pai hoge tomana sana nama pairake sese pahelage ko Romita sana nesemana mama taye anaye yaude ko yaude mama kaishu anaye yaudi ichadi na sado kaishu thoi dok patau dabra nahan baya de ko mama ai kaishu tawdi nasa kan honari phai kan hono nangi mama baba leiringai isage wat pasu amata leheloi hoi mama adu ko nong sanarse phare kan hona gadabani ko cheksina leyu nahan baya de ko thamo phone do hek tham kibaga dada sangom sida leijare leshemana oh yare thamo nangi thabo linana aidi thakningdre hairam laga thoki ge tawri lina ngai kho lina thanglam bokhong thang adu chaplepi dada kai habi ge dabano lina mai thong dadi awa bagi mami ulam drabasu thamoi dadi aduki mati chaina forum li leshembana lina nangi bulana launu ko aishidagi hena kai haigani haibasu haifam khangdre hanagumna ingangong sina leiramba nangi na tawni harauna nokpa nangi mino ukidaba kuire aina maram oiraga nang wadu haiba loidringai lina maithong adu nokfe tawragli dada ai kesu tawdi momo minok tuma nok na bohna bada thamoi da dipirang na maning tamna sinthari ai dada da waro basu leiti dada gi pandam phalakpa mikup tu ne nasal na wana ngai seriba mikup tu da dada gi ningba pa masu phangboi biyo dada laik pa hokho ko ai thoge wai sing se hairam laga lina thokre ma ki ka yobaga pehina kapchari dada nang banu shirubana panglabi thamoi sina nang bu kaukthok na bohna bada chaina masing thingam na fangle ai yang wari dada adu bu ai gi awaba nungai ta bai tawsidi dada gi mafamda amuk hanadi holaroi somda leisembasu nungai ta na lehori lina ai pumna ma khangdaba sunati adu bu thamoi sida sangkraba nushibagi machu sidi hongdo honjin yaba machu sunati nangai bu waro ganuko mapo khudingda laisembagi nushibadi aigi amba khaktagi aduma oigani mitmangda frame chanduna thamliba ambagi photo duda nushina muksu yengli amba nang diningai da nokliko nangi rasi leina nokpa minoksidane aina ngaujari baso nangi asadane aina hingjabaso awaba haibado nangdi masak khangdabo oyuko asumna lepa laitana chatkibana ngasidi rasna manipur da tholakadaba numitu oiragle ras romes phone tawri bye nang airport le ramo ai lakadore mapa makhai gi flight ni ambada mo call tawragli abe tabro tayi dada losilabo airport le re romes kai ramo na hai khrabani for yadudi horan yoraga harage ko fazana layu ko happy journey dada soida ngamdana yorok poibiyo phone do hek thamkibaga pretty call tawsilakli kaino wagam tairam dresibo da
ꯔꯥꯖꯅ ꯑꯁ ꯑꯩ ꯍꯥꯏꯔꯛꯀꯦꯅ ꯇꯧꯔꯝꯃꯤꯅꯦ ꯅꯪꯅ ꯇꯧꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯦ ꯑꯩ ꯑꯦꯌꯔꯄꯣꯔꯠꯇ ꯂꯩꯔꯦꯀꯣ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯍꯥꯏꯔꯛꯑꯒꯦ ꯍꯣꯏꯗ ꯍꯦꯄꯤ ꯖꯔꯅꯤ ꯑꯁꯨꯝꯅ ꯔꯥꯖꯁꯨ ꯐ꯭ꯂꯥꯏꯠ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯆꯪꯈ꯭ꯔꯦ ꯄꯨꯡꯁꯤꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯏꯌꯔꯄꯣꯔꯠ ꯌꯧꯔꯛꯂꯤ ꯔꯣꯃꯦꯁꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯔꯥꯖ ꯊꯣꯛꯂꯛꯄ ꯎꯕꯗ ꯃꯈꯨꯠ ꯈꯠꯂꯤ ꯑꯣꯏ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯍꯦꯔꯣꯕꯨ ꯌꯧꯕꯤꯔꯦꯗꯅ ꯔꯥꯖꯅ ꯋꯥ ꯅꯪꯗꯤ ꯍꯦꯔꯣ ꯌꯥꯝ ꯃꯥꯜꯂꯝꯃꯤ ꯅꯁꯛ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯝꯃꯤꯕ ꯄꯤꯌꯣꯔ ꯃꯣꯏꯔꯥꯡ ꯍꯦꯔꯣ ꯃꯥꯜꯂꯝꯃꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯈꯔ ꯍꯥꯠꯂꯗꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯔꯣꯃꯦꯁꯀꯤ ꯃꯌꯨꯝꯗ ꯔꯥꯖꯀ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯣꯏꯔꯥꯡ ꯌꯧꯔꯛꯂꯤ ꯔꯣꯃꯦꯁꯀꯤ ꯃꯃꯥꯅ ꯍꯩꯃꯥ ꯏꯆꯥ ꯔꯥꯖ ꯌꯧꯔꯛꯑꯦꯗꯅ ꯉꯥꯏꯈꯣ ꯃꯩꯒ ꯑꯣꯠꯈꯤꯗꯧꯅꯤꯀꯣ ꯁꯦ ꯃꯩꯁꯦ ꯀꯥꯟꯊꯣꯛꯑꯣ ꯌꯥꯔꯦ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯆꯥꯗꯤ ꯃꯁꯛ ꯑꯁꯦ ꯌꯥꯝ ꯐꯖꯔꯝꯃꯦꯗ ꯃꯄꯥꯟꯗ ꯂꯩꯕꯗꯒꯤ ꯔꯥꯖꯅ ꯃꯃꯥꯁꯤꯗꯤꯕ ꯀꯥꯏꯗꯒꯤ ꯐꯖꯕꯅꯣꯗ ꯔꯣꯃꯦꯁꯀꯤ ꯃꯃꯥꯅ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯦ ꯐꯔꯦꯁꯦ ꯏꯔꯨꯒꯗꯣ ꯑꯝꯇ ꯏꯖꯊꯣꯛꯎꯔꯣ ꯑꯗꯨꯒ ꯆꯥꯛꯁꯤ ꯆꯥꯔꯁꯤ ꯃꯃꯥꯅ ꯆꯥꯛꯀ ꯉꯁꯥꯏꯅ ꯂꯣꯏꯔ ꯊꯝꯃꯕꯅꯦ ꯆꯪꯉꯣ ꯅꯪ ꯃꯔꯨꯞꯀꯤ ꯀꯥꯗ ꯔꯥꯖ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯐꯣꯟꯗꯨ ꯃꯦꯠꯇꯨꯅ ꯑꯝꯕꯥꯗ ꯀꯣꯜ ꯇꯧꯔꯤ ꯔꯣꯃꯦꯁꯅ ꯐꯤꯔꯣꯜꯒꯗꯣ ꯍꯥꯟꯅ ꯑꯝꯇ ꯍꯣꯡꯈꯣꯗꯅ ꯑꯗꯨꯒ ꯅꯪꯒꯤ ꯐꯣꯟꯗꯣ ꯇꯧ ꯅꯪꯅꯤꯅꯦ ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯕ ꯌꯧꯔꯦꯅ ꯑꯝꯇ ꯍꯥꯏꯈꯤꯒꯦ ꯇꯧꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯄ꯭ꯔꯤꯇꯤꯒꯤ ꯀꯣꯜ ꯂꯥꯛꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯤ ꯔꯥꯖꯅ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯩ ꯉꯝꯗ꯭ꯔꯕ ꯈꯪꯗꯦ ꯋꯥꯅꯤ ꯄꯦꯜꯂꯕꯅꯤ ꯔꯣꯃꯦꯁ ꯌꯥꯝ ꯈꯪꯅꯤꯡꯅ ꯐꯣꯟꯗꯨ ꯇꯥꯞ ꯂꯥꯎꯅ ꯃꯨꯜꯂꯤ ꯑꯗꯨꯒ ꯌꯦꯡꯂꯤ ꯄ꯭ꯔꯤꯇꯤ CV ꯀꯣꯂꯤꯡ ꯔꯣꯃꯦꯁ ꯌꯥꯝ ꯁꯥꯎꯅ ꯁꯤꯅ ꯑꯃꯨꯛ ꯀꯔꯝ ꯀꯥꯟꯗ ꯈꯪꯅꯔꯨꯏꯕ ꯅꯪꯒꯤ ꯍꯩꯅꯕꯤꯁꯦ ꯑꯗꯨꯝ ꯍꯜꯂꯝꯗ꯭ꯔꯤ ꯑꯁ ꯑꯝꯇ ꯁꯥꯎꯈꯤꯅꯣꯕ ꯑꯩ ꯋꯥꯔꯤꯗꯣ ꯍꯥꯏꯒꯦꯕ ꯔꯥꯖ ꯅꯪꯁꯤ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯣꯔꯦꯕꯣ ꯅꯪ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤꯕꯁꯤꯕꯨ ꯐꯥꯒꯤꯗꯧꯅ ꯂꯧꯔꯤꯕ ꯀꯩꯒꯤꯅꯣ ꯑꯝꯕꯥꯅ ꯅꯪ ꯀꯌꯥꯝ ꯅꯨꯡꯁꯤꯖꯩ ꯅꯪꯒꯤ ꯀꯌꯥꯝ ꯈꯟꯖꯩ ꯍꯥꯏꯕ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯔꯣꯃꯦꯁ ꯑꯩ ꯂꯣꯏ ꯈꯪꯉꯦꯕ ꯋꯥꯔꯤ ꯄꯨꯝꯕ ꯔꯣꯃꯦꯁꯇ ꯂꯤꯔꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯪꯅꯈꯤꯕꯅꯦꯕ ꯑꯩ ꯑꯝꯕꯥꯕꯨꯗꯤ ꯁꯣꯏꯗꯅ ꯂꯧꯅꯤꯕ ꯑꯇꯩꯁꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯁꯨꯝ ꯃꯇꯝ ꯂꯦꯟꯕꯅꯤ ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯃꯇꯝ ꯈꯔꯈꯛ ꯃꯤꯒꯤ ꯑꯦꯛꯖꯥꯝ ꯂꯩꯕꯒꯤ ꯄꯥꯛꯅ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯗꯕꯗ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪ ꯅꯁꯥꯅ ꯄꯨꯛꯆꯦꯜ ꯂꯦꯞꯄ ꯉꯝꯖꯗꯦꯅ ꯇꯥꯛꯊꯣꯛꯆꯕꯅꯤ ꯅꯪꯅ ꯑꯝꯕꯥꯕꯨ ꯅꯨꯡꯁꯤꯕ ꯌꯧꯗꯕꯒꯤꯅꯤ ꯚꯥꯏ ꯑꯝꯇ ꯇꯞꯊꯣꯛꯈꯣꯕ ꯇꯞꯅ ꯈꯟꯅꯁꯤꯕ ꯑꯩ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯏꯒꯗꯧꯔꯒꯦ ꯐꯣꯟꯗꯣ ꯍꯟꯖꯤꯟꯗ ꯁꯨꯝ ꯇꯧꯁꯤꯜꯂꯛꯂꯤ ꯀꯩꯅꯣ ꯑꯩ ꯌꯧꯔꯒ ꯐꯖꯅ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯝꯃꯛꯇꯗ ꯁꯨꯝ ꯆꯒꯠ ꯇꯧꯁꯤꯜꯂꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯈꯣꯟꯗꯣ ꯀꯜꯂꯞꯅ ꯍꯥꯏꯔꯛꯄꯅꯤ ꯄ꯭ꯔꯤꯇꯤꯅ ꯗꯥ ꯁꯥꯎꯅꯣ ꯗꯥ ꯌꯧꯔꯝꯃꯗ꯭ꯔꯥ ꯈꯟꯅ ꯇꯧꯔꯛꯄꯅꯤ ꯁꯣꯔꯤ ꯑꯩ ꯊꯝꯃꯒꯦ ꯑꯁ ꯁꯤꯕꯦ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯐꯣꯟꯗꯨ ꯀꯛꯈꯤꯕꯅ ꯍꯥꯜꯂꯦ ꯀꯣꯜ ꯕꯦꯛ ꯇꯧꯅꯤꯡꯂꯕꯁꯨ ꯔꯣꯃꯦꯁꯀꯤ ꯃꯃꯥꯡꯗ ꯇꯧꯕ ꯉꯝꯂꯝꯗꯦ ꯔꯣꯃꯦꯁꯅ ꯌꯥꯝ ꯆꯒꯠ ꯇꯧꯕ ꯄꯥꯝꯃꯗꯤ ꯑꯝꯕꯥꯗ ꯍꯥꯏꯗꯣꯛꯎꯔꯕ ꯅꯪ ꯑꯁ ꯚꯥꯏ ꯃꯗꯨ ꯌꯥꯗꯦ ꯑꯩ ꯑꯝꯕꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯄꯥꯎ ꯇꯝꯕꯤꯒꯅꯨ ꯑꯩ ꯇꯞꯅ ꯁꯨꯝ ꯂꯥꯞꯊꯣꯛꯀꯦꯕ ꯌꯥꯔꯦ ꯑꯩꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯍꯜꯂꯛꯀꯅꯨ ꯌꯥꯝ ꯊꯨꯅ ꯅꯝꯕꯔꯗꯣ ꯆꯦꯟꯖ ꯇꯧꯀꯣ ꯑꯝꯕꯥꯗ ꯐꯣꯟ ꯇꯧꯅꯤꯗꯥꯏꯅꯦ ꯇꯧꯔꯣ ꯑꯩ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯪꯉꯨꯒꯦ ꯔꯥꯖ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯑꯝꯕꯥꯗ ꯐꯣꯟ ꯇꯧꯔꯛꯂꯤ ꯑꯕꯦ ꯅꯨꯡꯁꯤꯕꯤ ꯗꯗꯥ ꯌꯧꯔꯦ ꯗꯗꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯕ ꯌꯧꯕꯗ ꯉꯥꯏꯔꯤꯌꯦ ꯗ꯭ꯔꯦꯁ ꯐꯥꯎ ꯍꯣꯡꯗ꯭ꯔꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯁꯨꯝ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯗꯗꯥ ꯀꯩꯗꯧꯔꯕ ꯍꯥꯏꯌꯣ ꯅꯪꯕꯨ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯑꯩꯈꯣꯏꯔꯣꯝꯗ ꯀꯩꯗꯧꯉꯩ ꯂꯥꯛꯀꯦ ꯍꯥꯏꯅꯣ ꯉꯁꯤꯗꯤ ꯂꯥꯛꯑꯔꯣꯏꯒꯦ ꯍꯦꯛ ꯂꯥꯛꯄꯒ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯌꯨꯝꯃꯛꯁꯨ ꯅꯠꯇꯕꯅꯤ나 ꯑꯗꯨꯅ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯅ ꯂꯥꯛꯑꯒꯦꯀꯣ ꯔꯣꯃꯦꯁꯀ ꯄꯨꯟꯅ ꯑꯩꯈꯣꯏꯅꯤꯒꯤ ꯕꯣꯔꯥ ꯆꯥꯐꯝꯗ ꯑꯗ ꯄꯨꯂꯞ ꯎꯅꯔꯁꯤ ꯍꯣꯏ ꯌꯥꯏꯌꯦ ꯗꯥ ꯔꯣꯃꯦꯁꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯂꯥꯛꯃꯤꯟꯅꯔꯣꯀꯣ ꯑꯩꯁꯨ ꯄ꯭ꯔꯤꯌꯥꯒ ꯊꯣꯔꯛꯑꯒꯦ
ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯗꯣ ꯑꯩ ꯔꯨꯝꯗꯩꯁꯨ ꯊꯣꯛꯈꯤꯒꯦ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯄꯒ ꯐꯣꯟ ꯇꯧꯔꯛꯀꯦꯀꯣ ꯑꯕꯦ ꯊꯝꯃꯒꯦ ꯌꯥꯔꯕ ꯊꯝꯃꯣ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ WhatsAppꯇ ꯀꯟꯅ ꯇꯦꯛꯁ ꯇꯧꯅꯔꯤ ꯄ꯭ꯔꯤꯇꯤꯅ ꯗꯥ ꯅꯪ ꯑꯩ ꯀꯩꯝꯇ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯦ ꯑꯁ ꯁꯤꯕꯦ ꯅꯪ ꯑꯗꯥꯏꯅ ꯂꯥꯟꯅ ꯈꯟꯅꯣꯕ ꯗꯥ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯝꯕꯥꯁꯨ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯂꯤ ꯑꯣ WhatsAppꯁꯦ ꯑꯣꯟꯂꯥꯏꯟꯒ ꯌꯥꯝ ꯇꯣꯏꯔꯦꯗ ꯇꯧꯕꯤꯌꯣ ꯇꯨꯃꯤꯟ ꯑꯩꯉꯣꯟꯗꯒ ꯍꯥꯏꯔꯝꯗꯕꯤꯗ ꯄꯥꯏꯕꯤꯌꯣ ꯑꯁ ꯑꯕꯦ ꯑꯩ ꯄꯥꯏꯔꯛꯄꯗ ꯉꯥꯏꯔꯤꯕ ꯑꯩꯁꯨ ꯃꯦꯁꯦꯖ ꯊꯥꯒꯦꯅ ꯇꯧꯔꯝꯕꯅꯤ ꯐꯔꯦ ꯑꯩ ꯇꯨꯝꯃꯒꯦ ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯥꯛꯑꯣ ꯌꯥꯔꯦ ꯗꯗꯥꯁꯨ ꯗꯇꯥꯗꯣ ꯑꯣꯐ ꯇꯧꯔꯣ ꯄꯥꯏꯕ ꯌꯥꯔꯣꯏꯀꯣ ꯔꯥꯖ ꯄꯥꯏꯅꯤꯡꯂꯁꯨ ꯑꯝꯕꯥꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯇꯧꯔꯒꯦ ꯐꯖꯅ ꯇꯨꯝꯊꯣꯛꯑꯣꯀꯣ ꯑꯕꯦ ꯒꯨꯗ ꯅꯥꯏꯠ ꯂꯚ ꯌꯨ ꯇꯨ ꯑꯩ ꯇꯨꯝꯃꯦꯀꯣ ꯍꯌꯦꯡ ꯂꯥꯁ ꯌꯦꯡꯕꯗ ꯁꯦꯀꯦꯟ ꯑꯃ ꯍꯦꯛ ꯆꯦꯟꯅꯔꯝꯕꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯔꯥꯖꯁꯨ ꯗꯇꯥꯗꯨ ꯑꯣꯐ ꯇꯧꯔꯝꯂꯒ ꯄ꯭ꯔꯤꯇꯤꯗ ꯐꯣꯟ ꯇꯧꯔꯛꯂꯤ ꯁꯤꯕꯦ ꯗꯥ ꯇꯨꯝꯅꯤꯡꯉꯦ ꯋꯥꯔꯦꯕ ꯅꯪꯁꯨ ꯇꯨꯝꯃꯣꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦꯀꯣ ꯍꯣꯏꯗ ꯇꯨꯝꯃꯣ ꯔꯣꯃꯦꯁꯅ ꯃꯤꯠꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗ ꯔꯥꯖꯅ ꯑꯁ ꯅꯪ ꯁꯤꯁꯨꯕ ꯌꯥꯔꯦ ꯇꯨꯝꯖꯍꯧꯔꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯖ ꯑꯃꯗꯤ ꯔꯣꯃꯦꯁ ꯑꯝꯕꯥꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯌꯧꯔꯛꯂꯦ ꯑꯝꯕꯥꯁꯨ ꯄ꯭ꯔꯤꯌꯥꯒ ꯄꯨꯂꯞ ꯊꯣꯡꯃꯤꯟꯅꯔꯛꯂꯤ ꯃꯈꯣꯏ ꯃꯔꯤ ꯕꯣꯔꯥ ꯆꯥꯐꯝ ꯑꯃꯗ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯤ ꯔꯣꯃꯦꯁꯅ ꯑꯝꯕꯥ ꯌꯥꯝ ꯐꯖꯔꯝꯃꯦꯀꯣ ꯑꯝꯕꯥꯅ ꯑꯁ ꯗꯥ ꯔꯣꯃꯦꯁ ꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯀꯅꯣ ꯏꯀꯥꯏꯒꯦ ꯇꯧꯋꯦ ꯔꯥꯖꯅ ꯑꯕꯦ ꯅꯪ ꯐꯣꯟ ꯑꯝꯇ ꯄꯤꯔꯛꯑꯣ ꯑꯝꯕꯥꯅ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯍꯥꯟꯅ ꯄꯤꯔꯛꯑꯣ ꯔꯥꯖꯅ ꯑꯁ ꯅꯪꯒꯤꯗ ꯍꯥꯟꯅ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯅꯪꯒꯤ ꯍꯥꯟꯅ ꯄꯤꯔꯛꯑꯣ ꯔꯥꯖ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯃꯍꯥꯛꯀꯤ ꯐꯣꯟꯗꯨ ꯄꯤꯔꯛꯂꯤ ꯃꯦꯁꯦꯖꯁꯤꯡꯗꯨꯁꯨ ꯚꯥꯞ ꯑꯣꯏꯍꯧꯗꯕꯅ ꯑꯃꯠꯇ ꯀꯛꯍꯧꯔꯝꯗꯦ ꯔꯣꯃꯦꯁ ꯋꯥꯈꯜꯗ ꯈꯜꯂꯤ ꯐꯖꯅꯤ ꯂꯥꯟꯖꯥꯎ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦꯗꯣ ꯒꯙꯥꯅꯤꯅ ꯀꯩꯝꯇꯁꯨ ꯀꯛꯑꯝꯃꯣꯏ ꯐꯅ ꯑꯗꯨꯝ ꯐꯔꯦ ꯐꯥꯔꯣ ꯍꯨꯔꯥꯟꯕ ꯐꯥꯔꯣ ꯅꯨꯡꯉꯥꯏꯅꯤ ꯑꯝꯕꯥꯁꯨ ꯐꯣꯟꯗꯨ ꯍꯦꯛ ꯄꯥꯏꯕꯒ ꯁꯤꯝ ꯑꯅꯤ ꯍꯥꯞꯄꯝꯕꯗꯨ ꯎꯔꯛꯂꯤ ꯁꯥꯎꯅꯤꯡꯅ ꯅꯦꯠꯇꯨ ꯁꯠ ꯑꯣꯟ ꯇꯧꯔꯤ ꯑꯗꯨꯒ WhatsAppꯇ ꯁꯠ ꯂꯥꯎꯅ ꯆꯪꯂꯨꯏ ꯎꯔꯦ ꯄ꯭ꯔꯤꯇꯤ ꯁꯤꯕꯤ ꯍꯥꯏꯅ ꯃꯦꯁꯦꯖ ꯊꯥꯅꯔꯝꯕꯒꯤ ꯌꯥꯎꯔꯝꯕꯗꯣ ꯑꯝꯕꯥ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ ꯁꯤ ꯀꯩꯅꯣ ꯐꯣꯟꯁꯤꯅ ꯁꯤꯝ ꯑꯅꯤ ꯀꯔꯝ ꯀꯥꯟꯗ ꯍꯥꯞꯄꯝꯃꯤꯕ ꯔꯥꯖ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ ꯑꯝꯕꯥꯅ ꯑꯣ ꯅꯪꯒꯤꯁꯦ ꯑꯩ ꯈꯪꯉꯔꯣꯏ ꯀꯥꯏꯅ ꯇꯧꯔꯤꯅꯤꯅꯦ ꯐꯣꯟ ꯑꯗꯨꯗ ꯁꯦꯞ ꯇꯧꯔꯤꯕ ꯄ꯭ꯔꯤꯇꯤꯒꯤ ꯅꯝꯕꯔꯗꯨ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯁꯦꯞ ꯇꯧꯁꯤꯜꯂꯒ ꯔꯥꯖꯀꯤ ꯐꯣꯟꯗꯨ ꯂꯥꯛꯇꯅ ꯂꯪꯈꯤ ꯔꯥꯖ ꯃꯃꯥꯏꯗꯨ ꯉꯛꯁꯪ ꯉꯥꯡꯁꯤꯜꯂꯒ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯅ ꯂꯨꯛꯊꯔꯒ ꯂꯩꯔꯤ ꯔꯣꯃꯦꯁꯁꯨ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯂꯛꯇꯦ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯄ꯭ꯔꯤꯌꯥꯗꯤ ꯑꯝꯕꯥꯒꯤ ꯃꯇꯧꯗꯨꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯑꯝꯕꯥ ꯃꯁꯥ ꯄꯨꯝꯕꯗꯨ ꯅꯤꯛꯂꯛꯂꯤ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯊꯣꯛꯂꯝꯗꯦ ꯄ꯭ꯔꯤꯌꯥꯅ ꯀꯩꯅꯣ ꯗꯥꯔꯥꯁꯅ ꯈꯜꯂꯤꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯔꯒ ꯀꯩꯒꯤꯅꯣ ꯋꯥꯈꯜ ꯑꯗꯨꯛ ꯌꯥꯎꯗ꯭ꯔꯤꯕ ꯑꯉꯥꯡ ꯃꯆꯥꯅ ꯇꯧꯕ ꯑꯣꯏꯔꯗꯤ ꯀꯔꯥꯏꯅꯣ ꯈꯟꯗꯣꯛꯑꯒꯦ ꯑꯗꯨꯒ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯕ ꯗꯥꯔꯥꯁꯅ ꯇꯧꯕꯁꯤꯗꯤ ꯌꯥꯝ ꯂꯦꯝꯗꯦ ꯃꯔꯥꯜ ꯂꯥꯜꯂꯨꯔꯕꯅꯤꯅ ꯔꯥꯖ ꯇꯨꯃꯤꯟꯅ ꯂꯨꯛꯊꯔꯒ ꯂꯩꯔꯤ ꯑꯝꯕꯥꯅ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯖꯅ ꯈꯜꯂꯝꯕ ꯅꯪꯃꯛꯅ ꯑꯩꯒꯤ ꯊꯥꯖꯕ ꯍꯟꯖꯤꯟ ꯃꯥꯡꯍꯜꯂꯛꯂꯕꯀꯣ ꯐꯔꯦ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯛꯀꯅꯣ ꯔꯥꯖꯅ ꯑꯕꯦ ꯑꯩ ꯁꯨꯝ ꯃꯇꯝ ꯂꯦꯟꯕꯅꯦ ꯑꯗꯨꯅꯕꯨ ꯀꯩꯝ ꯈꯟꯗꯕꯤꯗ ꯃꯦꯁꯦꯖꯁꯤꯡꯗꯣ ꯑꯝꯇ ꯀꯛꯇꯅ ꯂꯥꯛꯄꯅꯦ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯀꯩꯝ ꯈꯟꯗꯕꯒꯤꯔꯣ ꯁꯦꯞ ꯈꯨꯇꯧꯁꯤꯕꯣ ꯀꯩꯝ ꯈꯟꯗꯕꯒꯤꯔꯕ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯅꯔꯣꯏꯁꯦ ꯄ꯭ꯔꯤꯌꯥ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯋꯥꯏꯁꯤ ꯍꯥꯏꯔꯝꯂꯒ ꯑꯝꯕꯥ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ ꯔꯥꯖ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ
ꯐꯣꯟꯗꯨ ꯈꯨꯟꯒꯠꯂꯒ ꯑꯝꯕꯥꯕꯨ ꯇꯥꯟꯅꯔꯛꯂꯤ. ꯑꯝꯕꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ "ꯑꯕꯦ ꯅꯪ ꯁꯥꯎꯔꯅꯣꯕ, ꯑꯩ ꯂꯥꯜꯂꯦꯕ, ꯑꯩ ꯁꯤꯝꯁꯦ ꯊꯨꯗꯦꯛꯀꯦ" ꯍꯥꯏꯔꯒ ꯂꯣꯟꯅ ꯄꯥꯏꯔꯝꯂꯤꯕ ꯁꯤꯝꯗꯨ ꯊꯨꯗꯦꯛꯂꯤ. "ꯑꯕꯦ ꯅꯪ ꯁꯥꯎꯅꯨ." ꯑꯝꯕꯥ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯆꯪꯈ꯭ꯔꯦ. ꯄ꯭ꯔꯤꯌꯥꯁꯨ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ. ꯔꯥꯖ ꯃꯊꯥ ꯁꯥꯅ ꯂꯩꯍꯧꯔꯤ. ꯔꯃꯦꯁꯅ "ꯀꯔꯤ ꯊꯣꯛꯑꯦ? ꯅꯇꯨꯅ ꯌꯥꯝ ꯀꯣꯏꯅꯤꯡꯉꯤꯕ, ꯄꯪꯅ ꯄꯪꯉꯤꯕ, ꯐꯖꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ, ꯀꯣꯏꯈꯣꯗꯅ ꯅꯨꯄꯤꯗꯣ, ꯀꯣꯏꯈꯣꯕ." "ꯑꯁ ꯑꯝꯇ ꯉꯥꯎꯁꯤꯜꯂꯛꯀꯅꯣꯕ, ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯔꯦ, ꯂꯥꯛꯑꯣ ꯍꯜꯂꯁꯤ." "ꯄꯩꯁꯥ ꯄꯤꯔꯝꯃꯕꯣ?" "ꯄꯤꯔꯝꯃꯝꯃꯦ, ꯂꯥꯛꯑꯣ ꯍꯜꯂꯁꯤ." ꯑꯁꯨꯝꯅ ꯔꯥꯖ ꯃꯊꯥ ꯁꯥꯅ ꯍꯜꯂꯛꯂꯤ. ꯂꯝꯕꯤꯗ ꯋꯥꯈꯜꯅ ꯎꯪꯗꯨꯅ ꯆꯠꯂꯤ. ꯁꯣꯝꯗꯅ ꯄ꯭ꯔꯤꯌꯥꯅ "ꯀꯩ ꯊꯣꯛꯑꯦ? ꯑꯩꯗꯤ ꯍꯥꯏꯕꯤꯗ꯭ꯔꯣ? ꯆꯦꯛꯁꯤꯜꯂꯣꯅ ꯍꯥꯏꯗ꯭ꯔꯕ?" ꯑꯝꯕꯥ ꯋꯥ ꯑꯝꯇ ꯈꯨꯝꯗꯅ ꯄ꯭ꯔꯤꯇꯤꯒꯤ ꯅꯝꯕꯔꯗꯨꯗ ꯗꯥꯏꯜ ꯇꯧꯁꯤꯜꯂꯤ. "ꯍꯜꯂꯣ, ꯀꯅꯥ?" ꯑꯝꯕꯥꯅ "ꯅꯪ ꯄ꯭ꯔꯤꯇꯤ ꯅꯠꯇ꯭ꯔꯥ?" "ꯑꯧ ꯃꯥꯅꯦ, ꯅꯪ ꯀꯅꯥꯅꯣ?" "ꯅꯪ ꯔꯥꯖꯀ ꯈꯪꯅꯕꯗꯨꯔꯥ?" "ꯍꯣꯏ ꯃꯥꯅꯦ, ꯁꯣꯝ ꯀꯅꯥꯅꯣ?" "ꯑꯩ ꯃꯥꯒꯤ ꯃꯆꯜꯁꯤꯡꯅꯤ, ꯅꯣꯏꯅꯤ ꯀꯃꯥꯏꯅ ꯈꯪꯅꯕꯅꯣ?" "ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯈꯪꯅꯕꯅꯦ, ꯑꯗꯨꯗꯩꯗꯤ ꯃꯥꯒ ꯑꯩꯒꯁꯨ ꯈꯪꯅꯕꯅꯦ." "ꯑꯣ, ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯅꯕꯗꯤ?" "ꯌꯥꯝ ꯀꯨꯏꯗ꯭ꯔꯤꯌꯦ, ꯊꯥ ꯑꯃ ꯈꯔ ꯍꯦꯜꯂꯛꯑꯦ." "ꯑꯗꯣ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯑꯩꯒꯤ ꯅꯝꯕꯔꯁꯤ ꯀꯅꯥꯗꯒꯤ ꯂꯧꯔꯛꯄꯅꯣ?" "ꯗꯥꯔꯥꯖꯀꯤ ꯐꯣꯟꯗꯒꯤ ꯍꯧꯖꯤꯛꯇ ꯂꯧꯔꯛꯄꯅꯦ." "ꯑꯩꯁꯦ ꯀꯅꯥ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ?" ꯄ꯭ꯔꯤꯇꯤꯁꯨ ꯆꯤꯡꯅꯅ "ꯈꯪꯗꯤꯌꯦ, ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣ." "ꯑꯩ ꯗꯥꯔꯥꯖꯀꯤ GMꯅꯦ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄ꯭ꯔꯤꯇꯤ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ. ꯃꯔꯩ ꯇꯠꯂꯤ ꯇꯠꯂꯤ "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯃꯥꯏꯅ?" "ꯅꯪ ꯉꯛꯄ ꯐꯥꯎꯕ꯭ꯔꯥ? ꯉꯛꯐꯝꯁꯨ ꯊꯣꯛꯏ. ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯃꯃꯤꯠ ꯈꯔ ꯉꯥꯎꯕꯅꯤ ꯍꯥꯏꯇꯥꯔꯦ. ꯍꯧꯖꯤꯛꯇ ꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯝꯃꯦ. ꯑꯗꯨꯗ ꯃꯥꯒꯤ ꯐꯣꯟ ꯆꯦꯛ ꯇꯧꯕꯗ ꯊꯦꯡꯅꯔꯛꯄꯅꯦ." "ꯑꯣ, ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ?" "ꯀꯩꯒꯤꯅꯣ? ꯃꯍꯥꯛꯅ ꯑꯩꯒꯤ ꯆꯝꯂꯕꯤ ꯄꯨꯟꯁꯤꯁꯤꯗ ꯃꯤꯅꯝꯕꯤꯔꯤꯕ. ꯑꯩꯅ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯀꯌꯥꯔꯛ ꯍꯪꯕꯗꯁꯨ ꯃꯥꯅ ꯂꯩꯇꯦꯅ ꯍꯥꯏꯔꯛꯄꯅꯦ. ꯑꯩ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝꯁꯨ ꯇꯧꯔꯤ. ꯑꯩ ꯃꯥꯕꯨ ꯌꯥꯝ ꯋꯥꯔꯧꯏ. ꯃꯥꯗꯤ ꯈꯪꯅꯕ ꯂꯩꯇꯦꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯇꯥꯕꯅꯤꯅꯦ. ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯑꯝꯕꯥꯂꯤꯀꯥ ꯀꯧꯏ. ꯃꯥꯒ ꯑꯩꯒ ꯈꯪꯅꯔꯛꯄ ꯆꯍꯤ 2 ꯍꯦꯜꯂꯦ. ꯑꯩꯒ ꯃꯥꯒꯁꯦ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯍꯥꯏꯔꯕꯗ ꯑꯆꯦꯠꯄ ꯃꯔꯤ ꯐꯥꯎꯕ ꯂꯩꯅꯈ꯭ꯔꯕꯅꯤ. ꯃꯁꯤꯗ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩ ꯇꯁꯦꯡꯅ ꯉꯛꯏ." ꯑꯝꯕꯥ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯔꯛꯂꯤ. "ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯈꯣꯡꯐꯝ ꯑꯃ ꯍꯦꯛ ꯁꯣꯏꯈꯤꯕꯗ ꯁꯃꯥꯖꯁꯤꯒꯤ ꯃꯤꯅꯣꯛꯐꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯃꯥꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯦ. ꯅꯪ ꯃꯥꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯄꯤꯌꯨ. ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯄꯥꯝꯗꯦ." "ꯑꯝꯕꯥ ꯍꯥꯏꯅ ꯀꯧꯒꯦꯀꯣ? ꯀꯩꯁꯨꯝꯇ ꯈꯟꯒꯅꯣ. ꯑꯩ ꯅꯣꯏ ꯑꯅꯤꯒꯤ ꯔꯤꯂꯦꯁꯟꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯌꯦꯠꯂꯣꯏꯌꯦ. ꯅꯪꯒꯤ ꯄꯨꯟꯁꯤꯒꯤꯁꯨ ꯈꯜꯂꯤ. ꯑꯗꯨꯕꯨ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯅꯪ ꯗꯥꯔꯥꯖꯇꯒꯤ ꯂꯥꯞꯊꯣꯛꯎ. ꯄꯨꯛꯆꯦꯜ ꯂꯦꯞꯇꯕ ꯃꯥꯒꯤ ꯅꯦꯆꯔꯁꯦ ꯄꯥꯛ ꯍꯣꯡꯂꯣꯏ, ꯑꯩ ꯊꯥꯖꯩꯌꯦ. ꯃꯇꯨꯡꯗꯁꯨ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌా ꯇꯧꯔꯛꯄ ꯌꯥꯏ. ꯃꯗꯨꯅ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯒꯅꯤ." ꯑꯝꯕꯥꯅ "ꯐꯔꯦ, ꯑꯩ ꯊꯝꯃꯒꯦ. ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ." ꯋꯥꯁꯨ ꯉꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯑꯝꯕꯥ ꯐꯣꯟꯗꯨ ꯀꯛꯂꯒ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ. ꯄ꯭ꯔꯤꯌꯥꯅ "ꯑꯁ ꯑꯝꯕꯥ, ꯁꯦ ꯇꯣꯛꯑꯣꯕ, ꯀꯞꯀꯅꯨ." "ꯀꯩꯒꯤꯅꯣ? ꯃꯥꯒꯤꯗꯃꯛ ꯅꯪꯅ ꯀꯞꯄꯤꯗꯨꯕꯣ? ꯁꯦ ꯀꯞꯀꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ." ꯑꯝꯕꯥ ꯄ꯭ꯔꯤꯌꯥꯗ ꯀꯣꯜꯂꯒ ꯀꯞꯂꯤ. "ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯍꯥꯏꯌꯨ ꯄ꯭ꯔꯤꯌꯥ, ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ?" ꯁꯣꯝꯗ ꯔꯥꯖ ꯔꯣꯃꯦꯁ ꯍꯣꯏꯗ ꯍꯦꯛ ꯌꯧꯕꯒ ꯑꯝꯕꯥꯗ ꯐꯣꯟ ꯇꯧꯔꯛꯂꯤ. ꯄ꯭ꯔꯤꯌꯥꯅ "ꯀꯅꯥꯅꯣ? ꯗꯥꯔꯥꯖꯀꯤ ꯐꯣꯟꯂꯥ? ꯀꯥꯏ, ꯑꯩ ꯄꯥꯏꯒꯦ, ꯄꯤꯔꯛꯑꯣ." ꯐꯣꯟꯗꯨ ꯇꯥꯞ ꯂꯧꯔꯒ ꯄ꯭ꯔꯤꯌꯥꯅ ꯄꯥꯏꯈꯠꯂꯤ. "ꯑꯕꯦ, ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ. ꯑꯩ ꯉꯥꯏꯍꯥꯛꯀꯤ ꯁꯨꯝ ꯃꯇꯝ ꯂꯦꯟꯕꯅꯦꯕ." ꯄ꯭ꯔꯤꯌꯥ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ. "ꯀꯩꯅꯣ ꯃꯇꯝ ꯂꯦꯟꯕꯅꯤ ꯍꯥꯏꯗꯤ? ꯍꯥꯏꯌꯨ, ꯐꯥꯒꯤꯔꯣ? ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯐꯥꯒꯤꯔꯕ? ꯄꯨꯟꯁꯤꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅ ꯅꯦꯠꯁꯤꯜꯂꯒ ꯂꯥꯟꯅ ꯂꯧꯒꯅꯣꯗꯤ ꯀꯩꯅꯣ?" "ꯄ꯭ꯔꯤꯌꯥ, ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ. ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯕ. ꯐꯣꯟꯗꯣ ꯑꯝꯕꯥꯗ ꯑꯝꯇ ꯄꯤꯕꯤꯌꯨ." "ꯌꯥꯔꯦ, ꯅꯪ ꯐꯣꯟ ꯇꯧꯔꯛꯀꯅꯣ.
ꯑꯃꯨꯛ ꯍꯟꯅꯁꯨ ꯇꯧꯔꯛꯀꯅꯣ ꯅꯪꯒꯨꯝꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯁꯨ ꯃꯌꯥꯝ ꯂꯩꯌꯦ ꯈꯪꯉꯕ ꯑꯗꯨ ꯌꯥꯝ ꯆꯥꯎꯔꯒ ꯄꯨꯛꯆꯦꯜ ꯂꯦꯞꯄ ꯉꯝꯗꯕ ꯄꯨꯟꯁꯤꯕꯨ ꯐꯥꯒꯤꯅꯦꯅ ꯈꯟꯕ ꯅꯪꯗꯤ ꯁꯤꯖꯈ꯭ꯔꯣ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯄ꯭ꯔꯤꯌꯥ ꯅꯪꯅ ꯆꯩꯅꯤꯡꯕ ꯆꯩꯌꯨ ꯑꯩꯅ ꯂꯥꯜꯂꯨꯕꯒꯤꯅꯤ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏꯕ ꯑꯗꯨꯕꯨ ꯑꯩ ꯑꯝꯕꯥꯒ ꯀꯥꯏꯅꯕꯗꯤ ꯉꯝꯃꯣꯏꯌꯦ ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯂꯤ ꯄ꯭ꯔꯤꯌꯥꯅ ꯇꯥꯇꯤ ꯌꯥꯝ ꯍꯩꯔꯦꯅꯦ ꯐꯤल्मꯒ ꯀꯨꯝꯂꯗꯤ ꯑꯣꯁꯀꯥꯔ ꯑꯦꯋꯥꯔꯗꯀ ꯐꯪꯅꯤ ꯀꯞꯁꯤꯟꯅꯔꯛꯀꯅꯣ ꯇꯥꯅꯤꯡꯗꯦ ꯁꯦ ꯐꯣꯟꯁꯤ ꯄꯥꯏꯌꯣ ꯑꯗꯨꯒ ꯅꯪꯒꯤ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯈ꯭ꯔꯣ ꯑꯩ ꯌꯨꯝꯐꯥꯎꯗ ꯆꯠꯂꯨꯒꯦ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯐꯣꯟꯗꯣ ꯑꯝꯕꯥꯗ ꯄꯤꯔꯝꯂꯒ ꯄ꯭ꯔꯤꯌꯥ ꯆꯠꯈ꯭ꯔꯦ ꯑꯝꯕꯥ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯦ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯤ ꯇꯥꯔꯤꯔꯥꯁꯨ ꯑꯕꯦ ꯅꯪ ꯀꯞꯀꯅꯨ ꯗꯗꯥ ꯂꯥꯟꯖꯔꯦꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯌꯦ ꯑꯕꯦ ꯗꯗꯥ ꯂꯥꯟꯖꯔꯦ ꯑꯝꯕꯥꯂꯤꯀꯥ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯈꯨꯝꯂꯛꯇꯦ ꯑꯗꯨꯃꯛ ꯀꯞꯂꯒ ꯂꯩꯔꯤ ꯔꯥꯁꯨ ꯀꯞꯄꯝꯃꯤ ꯑꯕꯦ ꯅꯪ ꯑꯝꯇꯗꯤ ꯈꯨꯝꯃꯨꯕ ꯗꯗꯥ ꯂꯩꯐꯝ ꯈꯪꯗ꯭ꯔꯦꯕ ꯑꯕꯦ ꯅꯪ ꯀꯞꯀꯅꯨ ꯑꯝꯕꯥ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯂꯤ ꯗꯗꯥ ꯅꯪꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯈꯤꯕ ꯑꯩꯒꯤ ꯗꯗꯥꯗꯨꯅꯤꯀꯣ ꯔꯥꯁ ꯋꯥꯍꯩꯗꯨꯅ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯂꯛꯂꯤ ꯑꯕꯦ ꯗꯗꯥ ꯂꯥꯜꯂꯦꯕ ꯅꯪ ꯗꯗꯥꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯣ ꯍꯥꯏꯌꯣ ꯑꯕꯦ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯣ ꯉꯥꯛꯄꯤꯕ ꯀꯌꯥꯔꯛꯅꯣ ꯍꯥꯏꯌꯣ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯗꯧꯔꯤꯁꯤꯕꯣ ꯈꯨꯝꯃꯣ ꯀꯌꯥꯔꯛ ꯅꯪꯕꯨ ꯉꯥꯛꯄꯤꯗꯧꯔꯤꯕꯅꯣ ꯗꯗꯥ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯌꯦꯠꯄꯤꯅꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯩ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯗꯗꯥ ꯅꯪꯅ 100ꯔꯛ ꯂꯥꯜꯂꯕꯁꯨ ꯑꯩꯅ 1,000ꯂꯛ ꯉꯥꯛꯄꯤꯕ ꯉꯝꯕꯒꯤ ꯊꯃꯣꯏ ꯄꯥꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯋꯥꯔꯧꯏ ꯅꯪꯕꯨꯗꯤ ꯌꯥꯝ ꯋꯥꯔꯧꯏ ꯑꯕꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯇꯧꯔꯔꯣꯏꯌꯦ ꯑꯩꯅ ꯐꯅꯌꯥꯝ ꯉꯥꯎꯔꯁꯨ ꯅꯪꯕꯨꯗꯤ ꯑꯗꯨꯝ ꯂꯧꯒꯅꯤ ꯑꯕꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯂꯩꯗꯣꯏꯅꯤ ꯍꯥꯏꯔꯒ ꯑꯩꯁꯨ ꯑꯣꯛꯇꯕꯤ ꯑꯣꯏꯌꯨꯔꯥ ꯍꯥꯏꯌꯨ ꯑꯩꯁꯨ ꯑꯣꯛꯇꯕꯤ ꯑꯣꯏꯌꯨꯔꯥ ꯅꯪ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯂꯧꯕ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯈꯨꯝꯃꯣ ꯑꯕꯦ